Chief Minister Yumnam Khemsana ngasi numidang wairam Union Home Minister Amit Shahaga unagadawri. NPP gi manga magmatik saba phampinaba Chief Minister da nahunana taksingkhre. India da Congress leiriba makhai lebak asi chawkhatpa ngamloi Manipur da thokliba irang Congress na thokanbani Sip Sena. MU da chathaba senja thumjaga mari lenana siasang sing Mars ani phawbada pikhalaknaba khangankhre. Chahi manga gi manungda ngamkhai wangmadagi changsilakpa mitop sing lebak asidagi tanthokani Amit Shaha. Kosemna lawba examination gi koisal amadi ansar punna micro kapthoktuna supply Twrmba computer center yauna koisal amadi ansar supply Twrmba boarding desamna pharaba matung Imphal police station da Sinakhre. Koisal asibu boarding center da piramba Clinton yauna masibu micro kapthoktuna chalairiba badal amadi maiken phagatuna mahiroi khunaibu mangthraknaba thawrang chathariba maran leibasing logi oiba charak pinaba desamgi maikeidagi taksili. Thaudok asida Kosemnasu akanba midyang sangbinaba wafam thamlakli. Congress India gi naha singna yaknabani haiba kholaw lauduna BJP naha sing amadi Mahila Morcha na protest athakre. February gi tangkun New Delhi da loisinkiba India on Impact Summit 2026 da Congress ki youth worker kharana phurit yaudana chathakiba thawong aduna maram oiraga Congress muthadasi amadi Congress asi naha sing gi yaknabani haiba kholaw kaya asi laukhibani. Manipur government na numit humni state morning day lauthokre MLA bungjagin bante laikhidabagi ikai khumna potpo oina sahi 13 khakta ngaribi class 6 tamlibi mahiroi amabu hanjin ijat manghankiba Manipur police ki SI N Mohindro sibagi serak pi u haina wakat mifam phamkhre thaudok asi haukiba tang 13 ta thokibani hari Kangleipak ki irang thokraba matung ahanba oina Imphal da April 8 ta state level hun thadau concern festival pangthokadawri. Honorable CM Siri Yumnam Khemsan laikhidraba Thalon ACG Honorable MLA Oibiramba Pu Bungjakin Bantegi Imungi Miyoi Singh Medanta Hospital Gurugaon da satuna unakhre Honorable CM na imungi awabada saruk yaduna laingaki maikaidagi pangba yaba mateng pangani haiba wafam thamladuna Pu Bungjakin Bantegi aroiba mathau mangam matik saba ikai khumnabaga loinana pangthongnaba wafam khanakhre. Naga area da su group yauna militant amata changhandaba yauna wafam kayada lenga kaya na bapurakre. Kotuna toten sa down lauthokre. Aranba thawong chathabasing sahi tara zienda thambaga loinana karor ama phau fine thian gani Bosem secretary. Bosem na lauba class 10 gi exam hayengdagi horagani. Sanam sabana haksang da asuki matik kanaba kaya marompi. Study. Chief Minister Yumnam Khemsan na lusingba anauba lengakna lamdam asigi lambi thong amadi drainage system hena phagahanduna Manipur bu chawkhat maikaida puraknaba midyang changna hore. MLA Arun Kumar. Kwa kaithen da leiba Asian Hospital da masakhangdaba miyoi kharana ngasi nungthin pung 3:10 taba matamda hospital da nongmai kapsilamle. Kanana kari maramgi kapsilamlibano haiba khangri.